Tha asigi amadagi ngasi January 13 fauba Laibak Sinba Thungna Chatharakpa National Road Safety Month 2025 ki Thoram Thoubal District ki oinasu ngasi miyamda awareness pibagi program kaya pangthokna loisinkhre District Administration Thoubal amasung Indian Red Cross Society IRCS Thoubal branch na sinduna pangthokhiba thoram aduda IRCS Thoubal branch ki president su oiba Thoubal District ki DC Thoubal Ahanthem Subhash IRCS के Vice President Dr. KSS Manglem, Secretary K Sandananda Traffic Police Thoubal की OC की Sudriba, DSP Y Shunan na athoiba mithunglen singoina sarukya ki ngasigi thoram aduda district asigi tongan ba mafam Singda National Road Safety Month ga mari leinana miyam de awareness pinaba IRCS Thoubal branch ki team sing Thoubal District ki DC Ahanthem Subhash na lamtha ke Thoram aduga mari leinana Thoubal District ki DC Ahanthem Subhash na hai National Road Safety Month asi Chahi khudingi January amadagi 13 fauba chathaba thoram amani district asida su tha asigi amadagi traffic ki kanglon thugaiba singi mathakta drive chathaduna lakle thoram asigi ngashi loishinba numit asida su mafam mari Thoubal Mela Ground Wangjing Yairipok amasung Lilongda miyam de awareness pibagi thoram pangthok kani District Police Transport amadi Motor Vehicle Department ga punna drive chatharakpada January tha asida traffic ki kanglon thugaiba miyoi singdagi chalan kaktuna lupa lakh tara mangagi mathakta khomgatpang amke district asida gari thoriba mipum khudimakna lambida kanglon chumna gari thoba traffic ki kanglon ngakna chetpa mathau tai maru oina mapa oiba singna gari thobgi chahi shudriba macham masu Singda Gari Gari Piduna Thadokpirakanu haina mahangna appeal tauke Manipur Police ki waina su ekoi chalan kakpagi facility ekoi nahandagi ekoi hogdokre ngasi phawbada district asida niyom chumna gari thaudaba rules thugaiba mayamdagi traffic police amasung motor vehicle department ani sina punchalaga hausit phawbada ekoi lupa lakh 3 gi mathakta ekoi chalan oina ekoi government ka bang amre अखोइना अमुका हना अरोइबदा डिस्ट्रिक्ट असिदा लेबिरिबा अमसुम डिस्ट्रिक्ट असिबु फावरगा चत्तिरिबा प्रजा सिंदा अपील तौजनिंगसि ट्रैफिक नियम चुमना चत्पियु नियम थुगाइबिगनु मोटर व्हीकल एकी रूल्स गुंगाना चत्पियु थौबाल डिस्ट्रिक्ट तदी नसीना अखोइगी नेशनल रोड सेफ्टी मंथ के अरोइबा नुमित ओइजरगासु मखा ताना अखोइ ट्रैफिक रूल थुगाइबा सिंगदी अखोइ मखा ताना अखोइ ड्राइव चथजगिगनी हाइबसि मयामदा थमजगे ममांगदसु अखोइना हाइजगिबा सिंगदुनी मरु ओइना ममा मपा सिंगना सही सुद्रिबा अंगांग सिंगा गारी दौरगा सोरकता थादोक्पिरकनु हाइबसे अमुक हदनाइ मयामदा अपील तौजरगा